Manipur Myanmar ga lona bangam khaidagi narolda lona yadaba mongda Khutju Khutlai kaya puthok pusin tawbagi pau lakpa leptri. Security force na IED Yaona Khutju Khutlai kaya fagat bangam kibaga loinana achauba thodok wathok thoglakadabadagi kan bangam khrei. Myanmar ga lona ba Thengnari district ki manung channa ti Minau village manakta leiba border pillar number 75 mayada narol da Khutju Khutlai ga loinana mioi ani lansinaba hotnaramba security force na thengnakrei. Police control room dagi fangba pawgi matung inna hariba thodok asi tha asigi nipan da thokibane mioi ani adu security force na fanna hotnabada mafam adu thadoklaga Manipur Romda Pusinlakpa kibadagi nan thoki. Security force na mafam adu da Changsin duna yenglubada Khutju Khutlai yauba khaw ama thengnake. Khaw adugi manungda magazine yauba AK rifle ama magazine aniga loinana insast rifle ama magazine yauba carbine rifle ama IED taruk hand grenade ani 5.56 mm ki maru tarataret 7.62 mm ki maru kuntra fangbangam ki hairi.